mayam ngasi mu channel sina Hollywood web series Viking Valhalla gi season 2 gi aroiba episode adu pudu lakjare tasengmadi episode asi 8 oigadabani adubu aina mayamda nungaina ba mawngda season 1 gi episode singa samna handuna mathang manau kai handana 16 haina thonjabani masigi makha season 3 su release tawba hogani aduna paw ma tajare season 3 ji su hek release tawbaga mayamda khudol soidana tawjage adudi mayam season 2 gi aroiba episode ji kamdauna lotion khibage habadu mayam punna yengminarasi aikoina mamangi episode gi khangkre Herald hoina chaliba Constantinople gi kongchat adudana khudong thiba kaya nangba amadi patient singdu thengnabadagi kisana nungsinariba Catelyn busu isingda siaure Kuria buna mahakna laman khumge khanjarakhiba mayam khan bu Miriam na piba hugi powder du kamchanduna hatoklam labani aduga mahak busu khan gi lanmising haibadi patient singduna machet lenduna laknaba horakpada leaf hoina yengba ngamdabadagi Kuria bu leaf na tiena kapchanduna lanbiram labani makhoi mayam su patient singdagi Nantoraktuna ipak amada thungkre Fredisna lariba Jonesboro romdana mafamsi Fredisna luchingnu laibadagi mipum khudima khenaba mata laitana lamdamsi shanti oina panba habdu oikre laisang sidasu hana herikna sasan tawringai dadi mangi haduna mi amata changalamdaba du hojikti ayaba loina pithokre somdana Fredis hat khyabagi maran sijanduna mafamsidagi tanthokpigraba Urinder se ising mayaida upai laitana siba ngaiduna mathanda tawdo lairingai Olaf hoina thengnakrabani Olaf hoina su Urinder si Jones Viking ne haiba khangmadagi Jones Pok haiba mafamsi gi maramda khangtoknabagi damak Urinder bu masa tekhatlananaba honakrabani Olaf na Jones Viking ama oiriba Urinder bu thengnabada harauduna marau leiba minok amaga episode du loisankibani madugi makha episode 16 asigi ahan masin asida Pomerania haiba jaga amadagi haure mafamsi Jones Pok kanaknana leiba ithat amani huju mafamsida Olaf amadi mahaki lanmi singse Urinder poraktuna kiem tawduna leiri masida Olaf na Urinder si achata kara pijaduna nangna nongma aigi naunupa Herald amadi Fredis hoibu aigi khutagi kanduna pukibadu tupa thokpagi matawni nangna thauna lei aina su thagali adubu aigi inaupa Herald mahak Novgorod chatringaida nakhoiga kayam kuina leiminar mi haiduna hangli Urinder na Herald de Jones Walk sida laamde aduga leaf erection haibani padasu mahaki machan Fredis ta bidai piramlaga makhoi ni numituda adum chakrabani Olaf na aduga nangna Fredis pudi Jones Walk ta pudu lai natra Urinder na hoi mahak pudi aina Jones Walk ta pudu chale adubu Herrick na mahak po hatokre Fredis ki macha adubudi Herrick na mulawre Olaf kari angang haiba madudi aigi naupa Herald gi macha anine Urinder na angang adu nupani Herrick na angang dubu yoktuna Jones Walk haiba mafamsigi tungda luchingbo oihangani hayawbani madugi damak mahakna angang du Fredis tagi mulawbani Olaf Urinder ai chunangi babadu masak khangi mahaki mamingdu Trobil Magneson kawbani mahak yam chaw sangba mini aina Christian dharma sida changdringai nangi baba Trobil ga aikhoiche punna lanpham kaya ama chatminarure mahakchu yam athoba Viking warrior amani Urinder nangna hairibadu aidi amata thajade hairi Olaf na momo noktuna nangi magi mingna Gudrit kawrogani mahakchu naha oringai masama taw yam phajabani hojiksu adumak phajaramgani khalli aiga nanga baba ga pulingai matamduda nangi magi puknungda lehobani ai nakhoigi luchingba Herikar haribadu sukhangi mahakti supna khaki samudrada luttoba kanguni masimaknani aina mahakpu thiribasi Urinder nangna chadan mana sa tanbagum ariba dharma bu chatliba miyoi singchi koitan tanaduna hana ba hotnaribisi karigeno haiduna hangli Olaf hoi aina makhoi singji koithi thiribani adubu lalon itik tawbagi maramda khatani lalon itik tawba habsina aikoi Viking singidi tungda chawkha thorang poraknabagi damak lambi amani adubu Herrick amadi samudrada luttoba kangusina masida ayet apan piri aduna makhoi singdu aigidi yeknabani yengu Urinder aidi nakhoigi Jones Walk ariba jaga adu kalakpa mihauba amata leiba nate mafamdu gaiga nungaina daba amata leiba chu nate subna khaki mafamdugi luchingba adu warakpa pambagi wani aina hojik chungak libani nangumba thauna pharba makhoigi warrior se dandini haiduna ising mayada langthoktuna thamlam libasi aina nang oiramagadi hatokpiro hairamnagadabani hairi Urinder aina su madumak pamkhibani haichu hainingkhibani adubu mafamdugi machin chatpa ahansingna aibo asumna thadorakhibani Olaf na hairiba sinedi nangi sorna nangbu kalline nangonda thaujan macha amadi pina biriba Urinder wafamse Christian oiriba nangi nachindagi karamna tholakleba nakhoigi isorna sauram loidra tawhairamgadra haiduna hangli Olaf yengu Urinder hojikti aisi chahi yam chalaklabani aduna chahi yam chalakpagi matung inna dharma ani sigi matangda phajana naina sungamle ani sigi aphaphata juloina khangi aina hojik pamlebasi Herrick bu unaraga mahakpu lekha tana muthatpa pammi adubu nangbudi nangi sorna hojik phawa hingna thambiri masigi maram ama soidana leramgani aigi sorna su aibu mafamchida thabiraktuna ngasidi nanga unahalli masigi maram soidana leramgani aduna nang Jones Walk ta amu handaba yaroi aina mafamdugi luchingba Herrick pu lokthokuna nang oina haptuna thamlamgani masi isor singi apamani haikre masidagi sinse
लीफ होगी सिंद मुग लाखरे हुजिक मखोगी जहासी पा अमदा थुंगदुना कॉन्स्टेंटिनोपल हारिबा सिटी सिगी माइकैदा सुम चंगछल्ली मसिदा मेरियम सी मसा नुंगाइरक्तबसी मयामसु लोइना उनरे लीफना किसानदा मागना ही ममाय चुमलिबा थबा असि सिनरमलगा मेरियम गी मनाक्ता चंगछलगली लीफना नंग नसा नुंगाइतबरा हादुना हंगली मेरियमना आई करिसु तौदे हाइरी लीफना मेरियम नंगदी ओइदबा ngangbasi हाइतबदाइने करिगनो ngasi na ingonda nangna oidaba nganglibade aina ngasi ayuktagi ahangba atyasida kupna yengbadagi khangle aikhoi hoji Constantinople hariba city du yogadaba khitang ngaire mafam doi koi numit nini gi manungdadi soidana yoragani yam thuna nang yum yoragani hairi Miriam suwa mata ngangdabi lifta nungsina yengduna magak nomdo leijari Herald na mug lifta hojik Miriam gi hakjangi phibamsi karamba mongda leire haiduna hangli lifna maha hojik potha handaba yaroi masasi potha badakar oire aduga aikhoi myamsu jaga amada potha na ba tawsi haikre masirai sinchi Johnsport rom dong lakre hojik Olaf ki jahaz khara sina lakpasi Fredis hoina su jingthak sidagi ure Olaf hoina su jingthak sida mi khara lepto leire habasi khangkre adu miyoi singsi lapna leiba maramna mahakna Fredis ne habadi khangdri somdagi Fredis na maibunma Olaf hogi jahaz sida kapsalagli adu maibun si jahaz si yoba ngamdre masida Olaf hoina su noksandro leiri Fredis hogi lanmi amana Fredis ta makhoina de khoisi mafam sitana karamna thirakliba haidun hangli Yurinder gi mamana basina makhoina aikhoina torkadaba attack si hana khangduna leiram lebisina karamna mafam sidi amadi jaga sigi maramda kanamtana khangbasu natte Fredisna Yurinder na maram oiraga makhoina thabak singsi tawba ngamlaklibani hairi Yurinder gi mama Guditna mahakna de dumna tawroida aikhogi mayokta leinaba amadi mafam si thugainaba mahakna kaidawnungda honaroi hairi Fredisna adubu hojik phawa Yurinder na di khangdri Herikar sikhre habasi aisu hingle habasi mahakna khangamloi aduga Yurinder na Olaf haiba miyoi sisu karamba miyoi no haibadu mahakna phajana khangdabanani masirai sinsi khangong hongkiduna Fredis si mahaki lanmi singsiga meeting ama bangthokto leiri masida lanmi amana aikhoju mapan thangba saruk sida thoktuna makhoiga lanthengna ba hona si hairi Fredis na aikhoina hojik makhoida karimta tawba yadri makhoina Yurinder na haibadagi aikhogi mafam si khangkrabani masida aikhoina makhoida attack tawsanduna changba ngamhandana thamlurabadi makhoi amu hana chatkigani aduga kerekadagi lanmi ahenba mayama puru laklaga mafam sida attack tawna ba honarakani Yurinder gi mamanabsina adurabadi aikhoina hojik tawgadabsi karino haidun hangli Fredisna mafam se aikhogi ariba dharma singi iroi roiba mafam haibdu oirabani aikhoi myam hojik mafam sida leiribasisu Olaf hariba miyoi sigi maramdagi leiribani mahakna aikhogi yumkai imung manung kaya loisankrabani ainadi Olaf hariba miyoi si masak phajana khangi mahaki magun phajana khangi mahakna makhogi isorgi mingda aikhoibu tumna manghanabagidmak mafam sida laklibani masida aikhoina tungkoina hingdura lehause harabadi mangonda para ama chapchana tambidaba yaroi somdasu Olaf hoisi Johnsport ki me ama yektuna Yurinder na mayamda mafam sigi maramda kupna takli Yurinder na Johnsport ariba jaga si nature na semiramba lanban mayama leiribani mafam sida changpham si pak heta ubu phangdabani koina jaga sida phongne heta naksaluba yaroi leirai si ngamba maramna kakhatpa nangdringai attack mayama tawsalaktuna sibana hangani Olaf ki manai sina adurabadi koina mamanglomdagi changdabi tunglomdagi oina lakpadi kari kai Yurinder na madusu yabudi yai adubu nakhoina maduda chattuna matam manglingai nakhoigi jahasingdu Herikna thugaiba hankragani nipasana mafam sigi asonba madi soidana leramgani hairi Yurinder na aina haribisini khwaidagi phabala long hairagadi mangsida dumak changadabani adubu hana aikhoigi jahasta attack torokadaba makhoigi defense singsi thugaina ba honagadabani masigi defenders hek lokthokibadagi mafam sigi mapangan tangkhai ma sonthakre habadi yaragani kanut ki machanupa Norway gi ningthau Spain na Olaf ta adongidi kari mo leibage haiduna hangli Olaf na aina khanbada makhoiga Santi gi wari sanaduna hana yengkisi aduga tawgadaba thabaktu kona Yurinder na lingduna paikhat halasi haikre huji Olaf hoiga Fredis hoigi lanmi singsiga flag hainaduna pau phaunaraga wari sananabagidama Olaf hochu lagle hojik nakan ani si wari sananabagidama sem sakre Yurinder na mamana basida aikoi hojik Herik oina wari sanage hairi mamana basina mafam sigi lujingba Herikti hana na sikre hairi wafam sida Yurinder su ingangna adu warabadi mafam sigi lujingba orabsi kanano haiduna hangli Fredis na tholaktuna mafam sigi lujingba aini Fredis na hinglu leramba sida Yurinder su ingangakle Fredis na Olaf ta aikoina nangbu mafam sida changapagi ayabadu pikibani haigedaba singdu hairo hairi Olaf na aina laklibasi aigi naupa Herald gi angang adu lawba laklibani hairagli Fredis na haibadi aigi ichado Olaf na Herald di Christian ni aduna inawnu pagi machase nakhoigumbagi marakta thambasi pamde Fredis na nangna khalibdu aina sukhangi Olaf aigi chano pasina mafam sida chawkhrabadi nongmadi sungsoi soidana Norway gi ningthau oina bagidamak lakani masigidama nang pakhaliba natra karigumba ichasi nang naingondagi pukige harabadi mama ai hana hatlamba ma darkar oi hoju Olaf su khumbam khangdre wahai amada phongdo amdabi makhoi myamji handuna chatpa hawkre
ꯇꯥꯟꯖꯥꯁꯤꯗ ꯌꯨꯔꯤꯟꯗꯔꯒꯤ ꯃꯃꯥꯁꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯗ ꯂꯧꯅꯝ ꯆꯥꯎꯕ ꯅꯝꯊꯥꯛ ꯇꯧꯕ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯉꯛꯂꯤ ꯌꯨꯔꯤꯟꯗꯔꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯃꯃꯥ ꯒꯨꯗ꯭ꯔꯤꯠꯅ ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯁꯃꯥꯖꯇ ꯆꯪꯁꯤ ꯁꯤꯍꯜꯂꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯃꯉꯛꯁꯝꯁꯤꯗ ꯂꯦꯟꯖꯒꯦ ꯇꯧꯔꯤ ꯌꯨꯔꯤꯟꯗꯔꯁꯨ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯈꯥꯝꯈ꯭ꯔꯦ ꯌꯨꯔꯤꯟꯗꯔꯅ ꯏꯃꯥ ꯊꯕꯛꯁꯤꯡꯁꯤ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯍꯦꯔꯤꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯩꯒꯤ ꯖꯣꯟꯁꯕꯣꯛ ꯖꯒꯥ ꯑꯁꯤꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯃꯃꯥ ꯒꯨꯗ꯭ꯔꯤꯠꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯔꯥꯟ ꯑꯗꯨ ꯌꯥꯖꯔꯣ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯄꯤꯔꯛꯄꯅꯤ ꯃꯁꯤ ꯄꯥꯏꯁꯟꯈꯣ ꯏꯪꯒꯤꯠꯁꯤ ꯈꯪꯅ ꯊꯕꯛꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯣꯂꯥꯐ ꯍꯣꯏꯅꯗꯤ ꯂꯥꯞꯅ ꯎꯕꯅꯤꯅ ꯃꯃꯥꯅ ꯌꯨꯔꯤꯟꯗꯔꯗ ꯋꯥ ꯃꯦꯜꯂꯤꯕꯁꯤ ꯇꯥꯗꯕꯤꯗ ꯂꯩꯔꯤ ꯒꯨꯗ꯭ꯔꯤꯠꯅ ꯃꯆꯥꯕꯨ ꯆꯩꯕ ꯁꯥꯗꯨꯅ ꯐ꯭ꯔꯦꯗꯤꯁꯅ ꯂꯥꯂꯣꯡ ꯈꯔ ꯏꯕ ꯆꯦ ꯃꯆꯦꯠ ꯑꯃ ꯌꯨꯔꯤꯟꯗꯔꯗ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟꯒꯤ ꯃꯅꯥꯛꯇ ꯔꯥꯅꯤ ꯏꯃꯥꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯒꯣꯗꯋꯤꯟ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤ ꯏꯁꯣꯔꯒꯤ ꯃꯃꯥꯡꯁꯤꯗ ꯑꯗꯣꯝꯅ ꯇꯧꯈꯤꯕ ꯅꯔꯥꯜ ꯑꯗꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯂꯩꯔꯤꯕꯔꯅꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯉꯁꯤꯅꯦ ꯍꯥꯏꯅ ꯇꯥꯏ ꯍꯥꯏꯔꯛꯂꯤ ꯒꯣꯗꯋꯤꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯇꯥꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯜꯐꯤꯟꯒꯤ ꯃꯍꯨꯠꯄꯨꯗꯤ ꯁꯤꯟꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯑꯗꯣꯝꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯃꯗꯤ ꯄꯤꯅꯕꯤꯔꯦ ꯔꯥꯅꯤ ꯏꯃꯥꯅ ꯃꯇꯝ ꯑꯃ ꯑꯩꯒꯤ ꯕꯕꯥꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯌꯦꯛꯅꯕꯗꯨꯒꯤ ꯄꯥꯡꯒꯟ ꯊꯧꯅꯥꯗꯨ ꯅꯠꯇꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯂꯣꯡꯗꯨꯁꯨ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯈꯪꯒꯗꯕꯁꯤ ꯌꯦꯛꯅꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯨꯅꯤ ꯒꯣꯗꯋꯤꯟꯅ ꯑꯗꯣꯝꯗꯤ ꯋꯥꯐꯝꯁꯤꯡꯗꯨ ꯐꯖꯅ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜꯐ꯭ꯌꯨꯟꯅꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕ ꯅꯆꯥꯗꯨ ꯄꯤꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯁꯥꯒꯩ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯒꯤꯇꯥꯗꯤ ꯅꯪꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕ ꯑꯉꯥꯡ ꯑꯗꯨ ꯄꯤꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯒꯤꯇꯥꯗꯤ ꯀꯅꯨꯠꯀꯤ ꯏ ꯃꯔꯤꯅꯤ ꯃꯆꯟꯒꯤ ꯃꯆꯥꯅꯤ ꯅꯪꯅ ꯒꯤꯇꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯠꯊꯣꯛꯇ ꯌꯥꯗꯕꯗꯒꯤ ꯑꯜꯐ꯭ꯌꯨꯟꯕꯨ ꯀꯠꯊꯣꯛꯈꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯒꯣꯗꯋꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯁꯤꯁꯨ ꯔꯥꯅꯤꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯊꯝꯕꯤꯔꯤ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯤ ꯔꯥꯅꯤ ꯏꯃꯥꯅ ꯒꯣꯗꯋꯤꯟ ꯏꯁꯣꯔꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯅꯪꯕꯨ ꯃꯈꯣꯏꯅ ꯁꯔꯒꯒꯤ ꯃꯍꯨꯠꯇ ꯅꯣꯔꯣꯛꯇ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯒꯣꯗꯋꯤꯟꯅ ꯃꯐꯝꯗꯨꯗ ꯔꯥꯅꯤ ꯏꯃꯥꯁꯨ ꯏꯁꯣꯔꯁꯤꯡꯅ ꯁꯣꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯐꯝꯗ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯁꯜꯂꯝꯂꯒ ꯒꯣꯗꯋꯤꯟꯁꯤ ꯆꯠꯈ꯭ꯔꯦ ꯔꯥꯅꯤ ꯏꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯍꯧꯔꯤ ꯃꯈꯣꯏꯅꯤꯒꯤ ꯀꯣꯛꯀꯤ ꯂꯥꯟꯁꯤ ꯔꯥꯅꯤ ꯏꯃꯥꯅ ꯈꯪꯅ ꯈꯪꯅ ꯒꯣꯗꯋꯤꯟꯅ ꯉꯝꯈꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯂꯤꯐ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯡꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯤꯂꯥ ꯑꯃꯒꯤ ꯖꯒꯥꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯣꯊꯥꯅꯕ ꯇꯧꯔꯤ ꯃꯦꯔꯤꯌꯝꯁꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯝ ꯁꯣꯟꯖꯜꯂꯛꯂꯦ ꯕꯥꯇꯨꯅ ꯃꯐꯝꯁꯤꯗꯤ ꯀꯔꯝꯕ ꯖꯒꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯦꯔꯤꯌꯝꯅ ꯃꯐꯝꯁꯤ ꯄꯣꯜꯇꯤꯛ ꯑꯣꯜꯕꯤꯌꯥ ꯀꯧꯏ ꯃꯦꯔꯤꯌꯝꯅ ꯖꯒꯥꯁꯤꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯌꯥꯝꯁꯤꯗ ꯇꯥꯍꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯟꯁꯕ꯭ꯔꯣꯛ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯔꯤꯕ ꯊꯥꯎ ꯍꯥꯞꯂꯕ ꯆꯐꯨꯁꯤꯡꯁꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯈꯣꯏꯒꯤꯁꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯌꯨꯔꯤꯟꯗꯔꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯃꯊꯛꯂꯣꯝꯗ ꯈꯔ ꯑꯃꯒ ꯂꯩꯍꯧꯔꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯒ ꯃꯊꯛꯀꯤ ꯈꯔꯗꯨ ꯈꯛꯇꯒ ꯉꯥꯏꯔꯦ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯈꯣꯝꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯩ ꯃꯐꯝꯁꯤꯗ ꯁꯤꯟꯅꯒꯗꯕ ꯑꯃ ꯂꯩ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯁꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯅ ꯑꯃꯨꯛ ꯌꯨꯔꯤꯟꯗꯔꯒꯤ ꯃꯃꯥ ꯒꯨꯗ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯊꯤꯗꯨ ꯌꯨꯔꯤꯟꯗꯔꯗ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯨꯗ꯭ꯔꯤꯠꯅꯁꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯁꯤ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯃꯨꯔꯇꯤꯁꯤꯗ ꯍꯛꯂꯤꯕ ꯃꯥꯛ ꯑꯁꯤ ꯌꯨꯔꯤꯟꯗꯔꯒꯤ ꯈꯨꯗꯥꯡꯗ ꯍꯛꯄ ꯎꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯥꯛ ꯑꯁꯤ ꯑꯩꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯇꯥꯛꯂꯛꯄꯗꯒꯤ ꯈꯪꯈꯤꯕꯅꯤ ꯇꯥꯟꯇ꯭ꯔꯤꯛꯇꯨꯅ ꯃꯥꯛ ꯑꯁꯤ ꯑꯩꯅ ꯊꯥꯖꯕ ꯊꯝꯃꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯒꯨꯗ꯭ꯔꯤꯠꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗ ꯊꯥꯖꯕ ꯉꯝꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯂꯥꯏꯕꯛ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯂꯥꯛꯂꯤꯕ ꯑꯣꯂꯥꯐ ꯍꯣꯏꯁꯤꯒ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣꯝꯒꯤ ꯅꯆꯥꯅꯨꯄꯥ ꯌꯨꯔꯤꯟꯗꯔꯗ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯌꯨꯔꯤꯟꯗꯔ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯤ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯌꯨꯔꯤꯟꯗꯔꯁꯨ ꯐ꯭ꯔꯦꯗꯤꯁꯅ ꯏꯔꯛꯈꯤꯕ ꯆꯤꯊꯤꯗꯨ パꯔꯕ ꯃꯇꯨꯡ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯅꯣꯡꯃ ꯃꯍꯥꯛꯅ ꯖꯣꯟꯁꯕꯣꯛꯇꯒꯤ ꯇꯥꯟꯊꯣꯛꯑꯝꯗꯥꯏꯗ ꯍꯦꯔꯦꯛꯅꯃꯨ ꯂꯧꯕ ꯂꯤꯛ ꯑꯁꯤ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ ꯅꯥꯀꯟꯗꯅ ꯑꯣꯂꯥꯐ ꯍꯣꯏꯁꯤ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯕ ꯆꯪꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤ ꯑꯣꯂꯥꯐꯀꯤ ꯃꯅꯥꯏꯁꯤꯅ ꯑꯣꯂꯥꯐꯇ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯨꯆꯤꯡꯕ ꯍꯦꯔꯤꯛꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯟꯐꯝꯁꯤ ꯌꯥꯝ ꯀꯣꯝꯂꯒꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯌꯨꯔꯤꯟꯗꯔ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯌꯨꯔꯤꯟꯗꯔꯅ ꯅꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯟꯗꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯍꯦꯟꯕ ꯖꯍꯥꯖ ꯀꯌꯥ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯤꯁꯨ ꯈꯪꯂꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯗꯨꯅ ꯊꯨꯒꯥꯏꯗꯕ ꯌꯥꯗꯕꯅꯤ ꯑꯣꯂꯥꯐꯀꯤ ꯃꯅꯥꯏꯁꯤꯅ ꯅꯪꯒꯤꯗꯨ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ ꯉꯁꯥꯏ ꯅꯪꯁꯨ ꯎꯔꯛꯑꯕ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯑꯇꯩ ꯖꯍꯥꯖ ꯈꯔꯁꯨ ꯃꯐꯝꯗꯨꯗ ꯂꯩꯕ ꯎꯗꯦ ꯂꯨꯠ ꯇꯧꯕ ꯆꯠꯊꯣꯛꯈꯤꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤक ꯇꯥꯟꯖꯥꯁꯤ ꯆꯞ ꯆꯥꯔꯕꯅꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯂꯥꯟꯗꯥꯒꯗꯕꯅꯤ ꯍꯥꯏꯔꯤ ꯌꯨꯔꯤꯟꯗꯔꯅ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯥꯂꯣꯡꯅꯤ ꯃꯈꯣꯏꯅ ꯖꯍꯥꯖꯁꯤꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯃꯐꯝꯁꯤꯗ ꯑꯔꯣꯟꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ
ꯅꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯁꯤꯅꯗꯤ ꯌꯥꯔꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯗꯨꯒ ꯃꯐꯝꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯨ ꯍꯥꯏ ꯑꯣꯂꯥꯐꯅ ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯟꯕꯔꯅꯦ ꯑꯩꯅꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯊꯃꯣꯏꯗꯒꯤ ꯍꯥꯏꯕ ꯃꯥꯟꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯃꯥꯟꯗꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯦꯔꯤꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯕꯁꯤ ꯄꯥꯝꯂꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯖꯜꯂꯛꯂꯤ ꯍꯦꯔꯤꯛꯁꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯥꯎꯈꯨꯝꯁꯤ ꯍꯣꯏ ꯑꯩꯅ ꯃꯇꯝ ꯑꯃ ꯐ꯭ꯔꯦꯗꯤꯁꯄꯨ ꯀꯟꯕ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯂꯣꯏꯅ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯂꯣꯏꯅ ꯇꯥꯊꯤꯔꯦ ꯉꯁꯤ ꯑꯩꯅ ꯇꯠꯂꯤꯕ ꯈꯨꯠꯁꯤꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯛꯈꯤꯕꯅꯤ ꯅꯪꯅ ꯉꯁꯥꯏ ꯑꯩꯒꯤ ꯃꯣꯠ ꯍꯪꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ ꯍꯥꯏꯔꯤ ꯑꯣꯂꯥꯐꯅ ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯍꯟꯗꯨꯅ ꯆꯠꯀꯗꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯗꯃꯛ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯄꯥꯟꯗꯝꯁꯤ ꯄꯥꯡꯊꯣꯛꯂꯝꯗꯅ ꯃꯐꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ ꯌꯨꯔꯤꯟꯗꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯒꯗꯕꯁꯤ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯗꯤꯐꯦꯟꯗꯔ ꯈꯔꯁꯤ ꯍꯥꯟꯅ ꯊꯨꯒꯥꯏꯌꯨ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯤꯐ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯥꯇꯨꯅ ꯃꯌꯥꯝꯁꯤꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯂꯤꯗꯨꯅ ꯅꯣꯛꯅꯕ ꯀꯟꯅ ꯁꯤꯜꯂꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯁꯨ ꯋꯥ ꯅꯣꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯦꯔꯤꯌꯝꯁꯤ ꯃꯁꯥ ꯁꯣꯟꯁꯜꯂꯛꯄꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯦꯔꯤꯌꯝꯁꯨ ꯕꯥꯇꯨꯒꯤ ꯐꯥꯒꯤꯁꯤꯗ ꯉꯥꯏꯍꯥꯛ ꯅꯣꯛꯂꯝꯂꯒ ꯃꯁꯥꯁꯤ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯦꯔꯤꯌꯝꯒꯤ ꯃꯇꯧꯁꯤꯗ ꯃꯌꯥꯝꯅ ꯅꯣꯛꯂꯤꯕꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯂꯩꯅꯔꯤ ꯃꯦꯔꯤꯌꯝꯅ ꯑꯃꯨꯛ ꯃꯌꯥꯝꯁꯤꯒꯤ ꯈꯟꯗꯨꯅ ꯃꯈꯣꯟꯁꯤ ꯁꯤꯔꯤ ꯃꯌꯥꯝꯒꯤ ꯏꯟꯖꯣꯏꯁꯤ ꯑꯩꯅ ꯊꯨꯒꯥꯏꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯥꯛꯂꯦ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯁꯤꯁꯨ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯋꯥꯈꯜ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯥꯇꯨꯅ ꯃꯦꯔꯤꯌꯝꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯗꯣꯝꯒꯤ ꯃꯐꯝ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯑꯗꯣꯝꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯔꯤ ꯗꯣꯟꯒ ꯃꯆꯦꯒꯁꯨ ꯃꯦꯔꯤꯌꯝꯒꯤ ꯃꯈꯨꯠꯁꯦ ꯄꯥꯏꯗꯨꯅ ꯀꯞꯄꯛꯂꯤ ꯑꯦꯂꯤꯅꯥꯁꯨ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯦꯔꯤꯌꯝꯅ ꯑꯦꯂꯦꯅꯥ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯑꯃꯠꯇ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯩ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯃꯨꯟꯅ ꯂꯧꯁꯟꯕ ꯇꯝꯃꯨ ꯍꯥꯏꯔꯤ ꯍꯦꯔꯜꯅꯁꯨ ꯃꯦꯔꯤꯌꯝꯁꯤ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏ ꯈꯪꯕꯗꯒꯤ ꯁꯧꯒꯠꯄꯤꯗꯨꯅ ꯂꯤꯐꯇ ꯑꯔꯣꯏꯕ ꯋꯥꯔꯤ ꯁꯥꯔꯨꯅꯕꯒꯤꯗꯃꯛ ꯄꯨꯍꯟꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ರೆ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯒꯣꯗꯋꯤꯟꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯇꯧꯔꯤ ꯅꯤꯡꯊꯧ ꯀꯅꯨꯠꯅꯁꯨ ꯒꯤꯇꯥꯒꯤ ꯃꯈꯨꯠꯁꯤ ꯒꯣꯗꯋꯤꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯔꯥꯅꯤ ꯏꯃꯥꯅꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯅꯨꯠꯀꯤ ꯐꯤꯔꯦꯞꯅꯤꯅ ꯃꯍꯥꯛꯅꯗꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯒꯣꯗꯋꯤꯟꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯈꯤꯕ ꯄ꯭ꯂꯥꯟ ꯇꯧꯔꯛꯈꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯗꯨꯅ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯀꯅꯨꯠꯀ ꯒꯣꯗꯋꯤꯟꯒ ꯂꯩꯔꯤꯉꯩ ꯔꯥꯅꯤ ꯏꯃꯥꯅ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯂꯤꯛ ꯑꯃ ꯄꯤꯗꯨꯅ ꯂꯤꯛ ꯑꯁꯤ ꯒꯤꯇꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯟꯈ꯭ꯔꯦ ꯒꯣꯗꯋꯤꯟꯁꯨ ꯁꯣꯝꯗ ꯂꯥꯞꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯜꯂꯛꯇꯨꯅ ꯂꯤꯐꯀ ꯃꯦꯔꯤꯌꯝꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯆꯤꯛꯄ ꯖꯒꯥ ꯑꯃꯗ ꯍꯤꯞꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯦꯔꯤꯌꯝꯅ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯖꯔꯕ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯂꯤꯐꯁꯨ ꯀꯞꯇꯨꯅ ꯅꯪꯕꯨ ꯑꯩꯅ ꯌꯨꯝ ꯌꯧꯅ ꯊꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄ ꯉꯝꯃꯣꯏꯗꯣꯔꯦ ꯍꯥꯏꯔꯤ ꯃꯦꯔꯤꯌꯝꯅ ꯂꯤꯐ ꯅꯪꯗꯤ ꯃꯈꯥ ꯇꯥꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ ꯑꯆꯧꯕ ꯖꯒꯥ ꯀꯌా ꯑꯃ ꯌꯧꯒꯗꯕ ꯋꯥꯠꯂꯤ ꯅꯪꯅ ꯇꯝꯁꯟꯒꯗꯕ ꯍꯩꯖꯟꯒꯗꯕ ꯀꯌా ꯑꯃꯁꯨ ꯋꯥꯠꯂꯤꯕꯅꯤ ꯑꯩꯅ ꯉꯁꯤ ꯑꯔꯣꯏꯕ ꯃꯇꯝꯁꯤꯗ ꯅꯪꯉꯣꯟꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯔꯝꯒꯦ ꯃꯦꯔꯤꯌꯝꯅ ꯍꯧꯖꯤꯛ ꯁꯣ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯪꯅ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯍꯦꯛ ꯌꯧꯕꯒ ꯃꯁꯤꯒꯤ ꯁꯣꯖꯩꯁꯤꯒꯤ ꯆꯥꯅꯕ ꯃꯈꯨꯟꯗꯨ ꯊꯤꯌꯨ ꯑꯩꯒꯤ ꯄꯤꯛꯂꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯣꯖꯩꯁꯤꯒꯤ ꯃꯄꯨꯗꯨ ꯉꯁꯤꯗꯤ ꯅꯪꯅ ꯑꯣꯏꯔꯕꯅꯤ ꯂꯤꯐ ꯃꯅꯨꯡꯗꯨꯗ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯄꯣꯠꯁꯛ ꯀꯌా ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨꯗꯒꯤ ꯅꯪ ꯇꯝꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯣꯏꯅ ꯈꯪꯕ ꯌꯥꯔꯒꯅꯤ ꯅꯪꯅ ꯅꯣꯡꯃ ꯂꯤꯈꯤꯕ ꯋꯥꯔꯤ ꯃꯈꯥꯗꯨ ꯂꯤꯕꯤꯔꯣ ꯃꯗꯨꯅ ꯑꯩꯕꯨ ꯅꯥꯎꯁꯨꯝ ꯑꯣꯏꯅ ꯁꯨꯝꯕꯤꯔꯣ ꯍꯥꯏꯈ꯭ꯔꯦ ꯂꯤꯐꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯗꯨꯅ ꯃꯦꯔꯤꯌꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯃꯦꯔꯤꯌꯝꯁꯨ ꯇꯞꯅ ꯎꯏꯊꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟꯒ ꯒꯤꯇꯥꯒꯁꯤ ꯀꯥ ꯑꯃꯗ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯂꯩꯔꯤ ꯒꯣꯗꯋꯤꯟꯅ ꯑꯩꯅ ꯉꯁꯥꯏ ꯎꯕꯗ ꯔꯥꯅꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯄꯣꯠ ꯑꯃ ꯄꯤꯈꯤꯕ ꯎꯏ ꯈꯨꯗꯣꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯒꯤꯇꯥꯅ ꯍꯣꯏ ꯄꯤꯔꯛꯏ ꯈꯨꯗꯣꯜꯗꯨ ꯌꯥꯝ ꯐꯖꯕ ꯈꯨꯗꯣꯜꯅꯤ ꯅꯪꯁꯨ ꯎꯔꯒ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤ ꯒꯣꯗꯋꯤꯟꯅ ꯑꯩꯕꯨ ꯍꯔꯥꯎꯍꯟꯕꯗꯤ ꯅꯪ ꯈꯛꯇꯅ ꯉꯝꯒꯗꯕꯅꯤ ꯒꯤꯇꯥ ꯄꯣꯠꯁꯛ ꯑꯃꯠꯇꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯉꯝꯒꯗꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯇꯞꯅ ꯆꯪꯁꯜꯂꯛꯇꯨꯅ ꯒꯣꯗꯋꯤꯟꯗ ꯐꯝꯈ꯭ꯔꯦ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯍꯛꯂꯤꯕ ꯇꯦꯇꯨꯁꯤ ꯐꯨꯔꯤꯠ ꯅꯥꯀꯟ ꯑꯃ ꯆꯤꯡꯊꯗꯨꯅ ꯎꯠꯂꯛꯂꯤ ꯃꯁꯤ ꯎꯕꯗ ꯒꯣꯗꯋꯤꯟꯁꯤ ꯅꯣꯛꯂꯤ ꯒꯤꯇꯥꯅ ꯅꯪ ꯀꯥꯎꯔꯕ ꯃꯥꯜꯂꯦ ꯅꯪꯅ ꯉꯁꯤ ꯂꯨꯍꯣꯡꯂꯤꯕꯁꯤ ꯚꯥꯏꯀꯤꯡꯁ ꯅꯤꯡꯉꯣꯜ ꯑꯃꯒꯅꯤ ꯒꯣꯗꯋꯤꯟꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯒꯤꯇꯥꯅ ꯔꯥꯅꯤ ꯏꯃꯥꯅ ꯄꯤꯔꯛꯈꯤꯕ ꯂꯤꯛ ꯑꯁꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯎꯠꯂꯛꯂꯤ ꯂꯤꯛꯁꯤ ꯎꯕꯗ ꯒꯣꯗꯋꯤꯟꯁꯨ ꯉꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯒꯤꯇꯥꯅ ꯂꯤꯛꯁꯤ ꯐꯖꯗ꯭ꯔꯥ ꯔꯥꯅꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯁꯤ ꯎꯔꯒ ꯅꯪꯅ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏ ꯅꯪꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯔꯛꯂꯤ ꯒꯣꯗꯋꯤꯟꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯂꯤꯛ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯛꯂꯤ ꯒꯤꯇꯥꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯔꯔꯣꯏ ꯑꯩꯅ ꯔꯥꯅꯤ ꯏꯃꯥꯗ ꯋꯥꯁꯛꯈ꯭ꯔꯦ ꯂꯤꯛ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯕꯦꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯂꯧꯔꯛꯈꯤꯕ ꯈꯨꯗꯣꯞꯅꯤ ꯍꯥꯏ ꯈꯨꯗꯣꯞꯁꯦ ꯑꯩꯉꯣꯟꯗ ꯂꯤꯛ ꯑꯣꯏꯅ ꯁꯥꯗꯣꯛꯇꯨꯅ ꯔꯥꯅꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯅꯤ ꯍꯥꯏꯔꯤ ꯒꯣꯗꯋꯤꯟꯁꯤ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡꯁꯤ ꯒꯤꯇꯥꯗꯗꯤ ꯂꯤꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯔꯤ ꯁꯣꯝꯗꯁꯨ ꯃꯦꯔꯤꯌꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯣꯟ ꯆꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯤꯐꯅ
ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯈꯔ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯃꯔꯣꯟꯗ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅꯁꯨ ꯂꯩꯕꯥꯛ ꯈꯔ ꯃꯦꯔꯤꯌꯝꯒꯤ ꯃꯣꯡꯐꯝꯁꯤꯗ ꯍꯥꯞꯄꯤꯔꯤ꯫ ꯂꯤꯐꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯕꯥꯛꯁꯦ ꯍꯥꯞꯄꯤꯗꯨꯅ ꯂꯩꯕꯥꯛꯁꯤꯅ ꯏꯁꯣꯔꯁꯤꯡꯅ ꯅꯪꯕꯨ ꯁꯦꯝꯈꯤꯕꯅꯤ, ꯉꯁꯤꯗꯤ ꯂꯩꯕꯥꯛꯁꯤꯅ ꯑꯃꯨꯛ ꯅꯪꯕꯨ ꯀꯧꯔꯛꯂꯦ ꯃꯦꯔꯤꯌꯝ, ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯦ, ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯁꯟꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯅ ꯑꯃꯨꯛ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯂꯤꯐꯅ ꯂꯩꯕꯥꯛꯁꯤꯡꯁꯤ ꯆꯥꯏꯊꯕꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯔꯜꯁꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜꯁꯤ ꯐꯨꯡꯕꯪꯅꯗꯨꯅ ꯃꯈꯣꯏꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯦꯂꯤꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯦꯔꯜꯅ ꯑꯦꯂꯤꯅꯥꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜ ꯌꯧꯒꯗꯧꯔꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯥꯖꯗ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯉꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯒꯗꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯂꯤꯅꯥꯅ ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯌꯥꯝ ꯊꯨꯅ ꯌꯧꯕꯁꯨ ꯄꯥꯝꯗꯦ꯫ ꯍꯦꯔꯜꯅ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯩꯅꯁꯨ ꯈꯪꯉꯤ, ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯋꯥꯏꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ, ꯂꯥꯟꯃꯤꯁꯤꯡꯁꯤ ꯋꯥꯏꯗꯨꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯤ ꯑꯩꯅ ꯄꯥꯝꯈꯤꯕ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕ ꯄꯟꯊꯨꯡꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯞꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯑꯦꯂꯤꯅꯥꯅ ꯑꯗꯨꯝꯅꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯒꯅꯨꯗ, ꯅꯪꯅ ꯈꯜꯂꯤꯕꯗꯨꯗꯒꯤ ꯍꯦꯟꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯛꯁꯟꯕ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯕꯕꯥꯒꯤ ꯂꯟ ꯊꯨꯝ ꯍꯥꯏꯕꯗꯨ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜꯒꯤ ꯅꯤꯡꯊꯧꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯂꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜꯒꯤ ꯅꯤꯡꯊꯧꯗ ꯄꯣꯠꯁꯛ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯅꯪꯉꯣꯟꯗ ꯏꯖꯠ ꯇꯧꯔꯛꯀꯅꯤ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯔꯛꯀꯅꯤ, ꯅꯤꯡꯊꯧꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯗꯧꯔꯤꯕ ꯃꯅꯥ ꯑꯗꯨ ꯅꯪꯅ ꯅꯣꯡꯃꯇ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯁꯨ ꯑꯦꯂꯤꯅꯥꯒꯤ ꯋꯥꯐꯝꯁꯤꯗ ꯈꯣꯏꯔꯥꯡꯕ ꯐꯥꯎꯔꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯊꯨꯅ ꯄꯣꯠ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯊꯣꯛꯄ ꯄꯥꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯆꯌꯦꯠꯅꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯤꯗꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨ ꯄꯥꯝꯗꯕ꯭ꯔꯥ? ꯑꯦꯂꯤꯅꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯑꯦꯂꯤꯅꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪ ꯅꯤꯡꯇꯝꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ, ꯅꯪꯒꯤ ꯕꯕꯥꯒꯤ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄ ꯉꯝꯂꯒꯅꯤ, ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯑꯦꯂꯤꯅꯥꯁꯨ ꯂꯤꯐꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯂꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯀꯦ ꯑꯃ ꯇꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯂꯤꯅꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯕꯒꯤ ꯃꯔꯝꯁꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯁꯤꯡꯗ ꯁꯣꯏꯗꯅ ꯎꯔꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯟꯁꯕ꯭ꯔꯣꯛ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯁꯤ ꯃꯈꯣꯏꯒꯤ ꯎꯃꯪꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯃꯨꯔꯇꯤꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛ ꯊꯧꯅꯤꯖꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯂꯥꯐꯁꯨ ꯁꯣꯝꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯌꯥꯝ ꯀꯟꯅ ꯊꯧꯅꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯙꯔꯃꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯅ ꯂꯥꯏ ꯈꯨꯔꯝꯕ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯔꯦꯐꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ, ꯔꯦꯐꯅꯥ, ꯑꯩꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯅ ꯑꯉꯥꯡꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯛꯂꯕꯁꯨ ꯑꯉꯥꯡꯁꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯍꯦꯔꯜ ꯁꯤꯒꯠꯆꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯃ ꯂꯤꯐ ꯏꯔꯤꯛꯁꯟꯁꯨ ꯃꯁꯛ ꯇꯥꯛꯀꯗꯕꯅꯤ꯫ ꯔꯦꯐꯅꯥꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯐ꯭ꯔꯦꯗꯤꯁ ꯏꯔꯤꯛꯁꯟ ꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯐ꯭ꯔꯦꯗꯤꯁ ꯃꯊꯟꯗ ꯃꯌꯥꯝꯁꯤ ꯎꯃꯪꯂꯣꯝꯗ ꯊꯝꯃꯝꯂꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯤꯡꯈꯩꯕꯨ ꯁꯛꯅ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯁꯨ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯌꯨꯔꯤꯟꯗꯔꯒꯁꯤ ꯃꯐꯝꯁꯤꯒꯤ ꯗꯤꯐꯦꯟꯗꯔꯁꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯐ꯭ꯔꯦꯗꯤꯁꯅ ꯁꯤꯟꯗꯨꯅ ꯅꯥꯔꯛꯇ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯈꯣꯏꯅ ꯇꯦꯟ ꯀꯌꯥ ꯀꯥꯞꯁꯜꯂꯛꯇꯨꯅ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈ꯭ರೆ꯫ ꯌꯨꯔꯤꯟꯗꯔꯁꯨ ꯑꯣꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯔꯕꯁꯨ ꯑꯣꯂꯥꯐꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤ꯫ ꯂꯥꯟꯃꯤꯁꯤꯅꯁꯨ ꯌꯨꯔꯤꯟꯗꯔꯗ ꯁꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯠ ꯀꯟꯅ ꯇꯧꯈ꯭ꯔꯦ꯫ ꯑꯇꯩꯁꯤꯗꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐ꯭ꯔꯦꯗꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯨꯔꯤꯟꯗꯔꯁꯨ ꯅꯤꯄꯥꯁꯤꯒ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯛꯄꯗ ꯃꯍꯥꯛꯅ ꯅꯤꯄꯥꯁꯤꯗ ꯊꯥꯡ ꯁꯣꯔꯤꯁꯤꯅꯕꯨꯗꯤ ꯊꯤꯜꯂꯤ, ꯑꯗꯨ ꯅꯤꯄꯥꯁꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯗꯒꯤ ꯌꯨꯔꯤꯟꯗꯔꯒꯤ ꯄꯨꯛꯆꯦꯞꯇꯁꯨ ꯁꯤꯡꯖꯪꯅ ꯌꯥꯟꯁꯟꯈ꯭ꯔꯦ꯫ ꯌꯨꯔꯤꯟꯗꯔꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯄꯥꯁꯤꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯣꯔꯤꯁꯤꯅ ꯍꯟꯖꯟ ꯊꯤꯟꯖꯤꯜꯂꯒ ꯃꯉꯛꯁꯝꯗ ꯊꯤꯟꯖꯟꯗꯨꯅ ꯃꯈꯣꯏꯅꯤ ꯁꯤꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯨꯔꯤꯟꯗꯔꯅ ꯁꯤꯔꯝꯗꯥꯏꯒꯤ ꯈꯛ ꯆꯤꯡꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯗ ꯑꯣꯂꯥꯐ ꯍꯣꯏꯗ ꯐ꯭ꯂꯦꯛ ꯑꯃ ꯍꯥꯏꯗꯨꯅ ꯎꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤ꯫ ꯃꯃꯥꯟꯅꯕꯁꯤꯅꯁꯨ ꯐ꯭ꯂꯦꯛ ꯍꯥꯏꯗꯨꯅ ꯎꯍꯜꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯣꯂꯥꯐ ꯍꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯐ꯭ꯂꯦꯛ ꯑꯁꯤ ꯎꯕꯗꯒꯤ ꯃꯐꯝꯁꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤ ꯊꯧꯖꯤꯜꯂꯛꯄ ꯍꯧꯈ꯭ꯔꯦ꯫ ꯌꯨꯔꯤꯟꯗꯔꯁꯨ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯂꯤꯛ ꯑꯁꯤ ꯁꯤꯖꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯗ ꯃꯔꯨꯞ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯅꯪꯅ ꯏꯃꯥꯗ ꯇꯝꯕꯤꯌꯨ, ꯑꯩꯁꯦ ꯄꯨꯛꯆꯦꯟ ꯁꯦꯡꯗꯕ ꯅꯝꯊꯥꯛ ꯇꯧꯕ ꯃꯆꯥꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎꯁꯤꯃꯇꯪ ꯏꯃꯥꯗ ꯇꯝꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯌꯨꯔꯤꯟꯗꯔꯒꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯁꯨ ꯀꯞꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯣꯂꯥꯐ ꯍꯣꯏꯁꯤ ꯖꯣꯟꯁꯕ꯭ꯔꯣꯛꯀꯤ ꯆꯪꯐꯝ ꯒꯦꯠ ꯑꯁꯤꯗ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯐ꯭ꯔꯦꯗꯤꯁ ꯅꯠꯇꯅ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯂꯥꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯣꯂꯥꯐꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯥꯟꯅ ꯇꯌꯥꯔꯤ ꯇꯧꯗꯨꯅ ꯊꯝꯂꯕ ꯊꯥꯎ ꯌꯥꯎꯔꯕ ꯆꯐꯨꯁꯤꯡꯁꯤ ꯊꯧꯔꯤ ꯑꯃ ꯆꯤꯡꯗꯨꯅ ꯂꯣꯏꯅ ꯍꯥꯡꯇꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ ꯑꯣꯂꯥꯐꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯣꯂꯥꯐꯅ ꯑꯩ ꯑꯉꯥꯡꯗꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯅꯪꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒ ꯐꯥꯏꯠ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯣꯂꯥꯐꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯑꯗꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯁꯅꯨꯗ꯫ ꯐ꯭ꯔꯦꯗꯤꯁꯅ ꯍꯣꯏꯅꯦ, ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯪ ꯑꯩꯒꯤ ꯐꯥꯏꯠꯁꯤ ꯌꯦꯡꯗꯨꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯣꯂꯥꯐ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯂꯥꯐꯁꯨ ꯐ꯭ꯔꯦꯗꯤꯁꯀꯤ ꯐꯥꯒꯤꯁꯤꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫
ꯐ꯭ꯔꯦꯗꯤꯁꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯄꯦꯟꯗ ꯃꯍꯥꯛꯁꯤꯔꯥ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯔꯤꯕꯗꯣ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯁ꯭ꯄꯦꯟ ꯅꯪꯗꯤ ꯍꯤꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯎ ꯑꯩꯈꯣꯏꯅꯤꯒꯤ ꯐꯥꯏꯠꯁꯤ ꯅꯛꯅ ꯌꯦꯡꯉꯨ ꯂꯥꯎ ꯑꯉꯥꯡ ꯑꯣꯏꯕ ꯅꯤꯡꯊꯧ ꯁ꯭ꯄꯦꯟꯁꯨ ꯀꯥꯈꯠꯂꯛꯂꯤ ꯐ꯭ꯔꯦꯗꯤꯁꯅ ꯊꯥꯡ ꯑꯁꯤ ꯁꯥꯗꯣꯛꯇꯨꯅ ꯑꯣꯂꯥꯐꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯄꯦꯟꯅ ꯅꯪꯒꯤ ꯊꯥꯡꯗꯨꯗ ꯏꯔꯤꯕ ꯃꯌꯦꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐ꯭ꯔꯦꯗꯤꯁꯅ ꯊꯥꯡꯁꯤꯗ ꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯕꯨ ꯉꯥꯛ ꯁꯦꯜꯂꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯥꯡ ꯑꯁꯤ ꯄꯥꯏꯔꯕꯅꯤꯅ ꯙꯔꯃꯁꯤꯕꯨ ꯆꯠꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤ ꯉꯥꯛ ꯁꯦꯟꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯣꯂꯥꯐꯅ ꯅꯣꯛꯇꯨꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯧꯅ ꯅꯈꯣꯏꯒꯤ ꯙꯔꯃ ꯑꯁꯤꯕꯨ ꯂꯣꯏꯁꯟꯕꯅꯤ ꯑꯩꯅ ꯅꯪꯁꯤ ꯃꯇꯝꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯒꯗꯕꯅꯤ ꯅꯪꯅ ꯒꯨꯅꯔꯕꯨ ꯍꯥꯠꯈꯤꯕ ꯃꯇꯝꯗꯨꯗ ꯐ꯭ꯔꯦꯗꯤꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯛ ꯈꯤꯇꯪ ꯇꯥꯈꯠꯂꯝꯅ ꯑꯩꯅꯗꯤ ꯃꯇꯝꯗꯨꯗ ꯅꯪꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯒꯤꯅ ꯇꯥꯟꯖꯥ ꯑꯗꯨ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯠꯀꯤ ꯊꯤ ꯑꯣꯏꯗꯨꯅ ꯂꯧ ꯌꯥꯈꯤꯗꯕꯅꯤ ꯐ꯭ꯔꯦꯗꯤꯁꯀꯤ ꯋꯥꯐꯝꯁꯤꯗ ꯑꯣꯂꯥꯐꯁꯨ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯑꯣꯂꯥꯐꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯄ ꯇꯥꯔꯦꯗꯅ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯆꯥꯟꯁ ꯑꯃꯇꯪ ꯄꯤꯒꯦ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯍꯥꯠꯄ ꯇꯨꯞꯄ ꯀꯩꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯙꯔꯃ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯑꯔꯤꯕ ꯙꯔꯃ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯑꯁꯤꯗ ꯆꯪꯉꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯇꯔꯥꯝꯅꯁꯨ ꯑꯣꯛꯀꯅꯤ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯐ꯭ꯔꯦꯗꯤꯁꯅ ꯅꯣꯛꯇꯨꯅ ꯀꯔꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕ ꯅꯪꯒ ꯉꯁꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯤ ꯅꯪꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗꯨꯗ ꯌꯥꯎꯔꯕ ꯃꯤ ꯉꯥꯛꯇꯔꯥ ꯑꯣꯂꯥꯐꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯑꯩꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯂꯥꯟꯕꯤꯕꯗ ꯄꯥꯞ ꯑꯃꯠꯇ ꯂꯪꯁꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯩꯕꯨꯟ ꯑꯃ ꯆꯨꯗꯨꯅ ꯏꯁꯤꯡꯁꯤꯗ ꯂꯪꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯟꯅꯅ ꯏꯁꯤꯡꯁꯤꯗꯤ ꯊꯥꯎ ꯆꯈꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯩꯔꯛꯁꯤꯗ ꯀꯥꯗꯨꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯣꯂꯥꯐꯀ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯁ꯭ꯄꯦꯟꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯣꯂꯥꯐꯁꯨ ꯐ꯭ꯔꯦꯗꯤꯁꯅ ꯇꯧꯔꯤꯕ ꯂꯥꯡꯁꯤꯗ ꯌꯥꯝ ꯁꯥꯎꯅ ꯁꯤꯡꯖꯪꯁꯤ ꯄꯥꯏꯗꯨꯅ लाउꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯐ꯭ꯔꯦꯗꯤꯁꯁꯨ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯑꯣꯂꯥꯐꯀ ꯐꯥꯏꯠ ꯇꯧꯅꯕꯒꯤꯗꯃꯛ ꯂꯝꯄꯥꯛ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯤ ꯑꯃꯅ ꯑꯃꯕꯨ ꯍꯦꯛꯇ ꯂꯥꯛꯁꯟꯅꯕ ꯉꯝꯗ꯭ꯔꯦ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯁꯨ ꯄꯥꯏꯊꯣꯛꯅꯈꯤꯗꯨꯅ ꯃꯈꯣꯡꯅ ꯃꯈꯨꯠꯅ ꯑꯃꯨꯛ ꯐꯨꯅꯔꯤ ꯑꯣꯂꯥꯐꯇꯤ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯇꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤ ꯈꯨꯡꯒꯠꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯁꯨ ꯁꯟ ꯁꯥꯗꯨꯅ ꯆꯦꯜꯂꯒ ꯇꯥ ꯑꯃ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯣꯂꯥꯐꯅ ꯆꯦꯟꯁꯟꯗꯨꯅ ꯌꯥꯟꯊꯔꯛꯄꯗ ꯐ꯭ꯔꯦꯗꯤꯁꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯂꯒ ꯑꯣꯂꯥꯐꯄꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯥꯁꯤꯅ ꯐꯩꯅ ꯂꯦꯡꯖꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯣꯂꯥꯐꯁꯤ ꯍꯧꯖꯤꯛ ꯇꯥꯁꯤꯅ ꯐꯥꯎꯗꯣꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯀꯨꯟꯊꯗꯨꯅ ꯂꯩꯔꯤ ꯐꯥꯏꯠ ꯑꯁꯤ ꯐ꯭ꯔꯦꯗꯤꯁꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯣꯂꯥꯐꯅ ꯐ꯭ꯔꯦꯗꯤꯁꯇ ꯅꯪꯅꯗꯤ ꯉꯁꯤ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯡꯆꯠꯇꯤ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯂꯝꯕ ꯏꯊꯧꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯃꯤꯡꯆꯠꯇꯤ ꯇꯨꯡꯗ ꯑꯣꯃꯣꯔ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕꯤꯅꯕ ꯇꯝꯕꯤꯅꯕ ꯃꯐꯝꯁꯤꯗ ꯀꯅꯥ ꯍꯤꯡꯉꯤꯕꯒꯦ ꯀꯅꯥꯝꯇ ꯍꯤꯡꯗ꯭ꯔꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯅ ꯑꯣꯂꯥꯐꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯀꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯛꯄ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐ꯭ꯔꯦꯗꯤꯁꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤ ꯈꯨꯡꯀꯠꯇꯨꯅ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯄꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯉꯥꯡꯁꯤꯗꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯀꯤꯕꯗꯒꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯅꯠꯇꯦ ꯍꯧꯒꯠꯂꯨ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯔꯜ ꯍꯣꯏꯅ ꯃꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯂꯥꯟꯃꯤ ꯈꯔ ꯂꯩꯕꯁꯤ ꯎꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗ ꯂꯥꯟꯃꯤ ꯑꯃꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯍꯦꯔꯜ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯆꯪꯁꯤꯟꯗꯨꯅ ꯍꯦꯔꯜ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯅ ꯑꯩꯕꯨ ꯍꯪꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯑꯗꯣꯝꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯦꯔꯜ ꯍꯣꯏ ꯂꯤꯞꯁꯨ ꯅꯤꯡꯊꯧꯁꯤ ꯎꯖꯕꯗ ꯍꯔꯥꯎꯗꯨꯅ ꯕꯦꯕꯥꯔ ꯑꯃ ꯎꯠꯂꯤ ꯅꯤꯡꯊꯧꯁꯤꯅ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯦ ꯅꯈꯣꯏꯅ ꯅꯨꯄꯤ ꯈꯔꯒ ꯂꯥꯟꯃꯤ ꯑꯃꯠꯇ ꯌꯥꯎꯗꯨꯅ ꯅꯨꯄꯤ ꯈꯔꯒ ꯇꯝꯊꯤꯔꯕ ꯄꯦꯁꯦꯅꯤꯛꯁꯤꯡꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯄꯦꯁꯦꯅꯤꯛꯀꯤ ꯂꯨꯆꯤꯡꯕ ꯈꯥꯟꯁꯨ ꯁꯤꯈ꯭ꯔꯦ ꯅꯈꯣꯏꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯤꯡꯅꯗꯤ ꯄꯥꯛ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯄꯥꯛ ꯍꯦꯛꯇ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯍꯦꯔꯜꯅ ꯏꯅꯤꯡꯊꯧꯅ ꯂꯝꯗꯝ ꯇꯥꯝꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯊꯥꯒꯠ ꯋꯥꯍꯩꯁꯤꯒꯤꯗꯃꯛꯇꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯡꯊꯧꯁꯤꯅ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯇꯨꯃꯤꯔꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯄꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯦꯔꯜꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯕꯤꯇꯨꯃꯤꯔꯗꯤ ꯈꯣꯡꯆꯠꯁꯤꯗ ꯃꯐꯝꯁꯤ ꯇꯥꯅ ꯌꯧꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯦꯂꯤꯅꯥꯗ ꯌꯧꯔꯛꯄꯅꯤ ꯃꯍꯥꯛꯅ ꯑꯗꯣꯝꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯔꯤꯕ ꯂꯤꯛ ꯑꯗꯨꯁꯨ ꯄꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯤꯡꯊꯧꯁꯤꯅ ꯑꯩꯅꯁꯨ ꯈꯪꯂꯦ ꯂꯤꯛ ꯑꯗꯨꯁꯨ ꯑꯩꯅ ꯐꯪꯂꯦ ꯂꯤꯛꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯁꯛꯈꯪꯅꯅꯕ ꯄꯣꯠꯁꯛꯅꯤ ꯈꯨꯗꯣꯜ ꯑꯁꯦꯡꯕꯗꯤ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯦꯂꯤꯅꯥꯁꯤ ꯍꯥꯟꯅꯅ ꯇꯌꯥꯔꯤ ꯇꯧꯗꯨꯅ ꯊꯝꯃꯝꯂꯦ ꯍꯧꯖꯤꯛ ꯑꯦꯂꯤꯅꯥ ꯃꯍꯥꯔꯥꯅꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯅꯤꯡꯊꯤꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯤ ꯍꯦꯔꯜꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯉꯛꯇꯨꯅ ꯂꯩꯔꯦ ꯇꯁꯦꯡꯕꯗꯤ ꯍꯦꯔꯜꯅ ꯑꯦꯂꯤꯅꯥꯁꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕꯅꯤ ꯑꯦꯂꯤꯅꯥꯅꯁꯨ ꯍꯦꯔꯜꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ ꯉꯁꯥꯏ ꯑꯦꯂꯤꯅꯥꯅ ꯍꯦꯔꯜꯗ ꯃꯐꯝꯁꯤ ꯌꯥꯝ ꯊꯨꯅ ꯌꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯃꯄꯥ ꯕꯤꯛꯇꯣꯃꯤꯔꯅ ꯅꯤꯡꯊꯧꯁꯤꯗ ꯄꯤꯒꯗꯕ ꯈꯨꯗꯣꯜꯁꯤ ꯃꯆꯥꯅꯨꯄꯤ ꯑꯦꯂꯤꯅꯥꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯅꯅꯤ ꯕꯤꯛꯇꯣꯃꯤꯔꯅ ꯃꯃꯥꯡꯗꯒꯤ
ꯃꯆꯥꯁꯤꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯛꯂꯣꯠꯇꯨꯅ ꯄꯨꯔꯛꯈꯤꯕ ꯃꯆꯥꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯈ꯭ꯔꯤꯕꯗꯨ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅ ꯉꯛꯅꯔꯦ꯫ ꯍꯦꯔꯜꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯤꯅ ꯑꯦꯂꯤꯅꯥꯗ "ꯑꯗꯣꯝ ꯇꯁꯦꯡꯅ ꯅꯤꯡꯊꯤꯖꯩ꯫ ꯑꯗꯣꯝꯒꯤ ꯕꯕꯥ ꯚꯤꯛꯇꯣꯃꯤꯔꯅ ꯋꯥꯔꯤ ꯂꯤꯈꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯩ꯫ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯁꯤꯗ ꯅꯪꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ" ꯍꯥꯏꯗꯨꯅ ꯑꯦꯂꯤꯅꯥꯒꯤ ꯃꯈꯨꯠꯁꯤ ꯅꯤꯡꯊꯧꯁꯤꯅ ꯆꯨꯞꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯦꯔꯜꯗꯤ ꯍꯥꯠ ꯀꯥꯏꯕꯗ ꯂꯣꯏꯔꯦ꯫ ꯍꯦꯔꯜꯅ "ꯀꯔꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯥꯏꯕ" ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ꯫ ꯅꯤꯡꯊꯧꯁꯤꯅ "ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯈꯪꯉꯝꯗ꯭ꯔꯤꯕ꯭ꯔꯥ? ꯚꯤꯛꯇꯣꯃꯤꯔꯅ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯕ ꯈꯨꯗꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ? ꯃꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯦꯂꯤꯅꯥꯅꯤ꯫ ꯍꯦꯔꯜꯅ "ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯂꯤꯛ ꯑꯗꯨꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ" ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯁꯤꯅ "ꯅꯠꯇꯦ, ꯉꯁꯤꯗꯒꯤ ꯑꯦꯂꯤꯅꯥ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯕꯅꯤ, ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜꯒꯤ ꯑꯅꯧꯕ ꯃꯍꯥꯔꯥꯅꯤ"꯫ ꯍꯧꯖꯤꯛ ꯍꯦꯔꯜ ꯍꯣꯏ ꯂꯤꯐ ꯍꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯔꯥꯅꯤ ꯑꯦꯂꯤꯅꯥꯗ ꯕꯦꯕꯥꯔ ꯎꯠꯇꯨꯅ ꯃꯀꯣꯛ ꯅꯣꯟꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯦꯔꯜ ꯍꯣꯏꯗ "ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯔꯝꯗꯝ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜꯗ ꯑꯊꯧꯕꯤꯒꯨꯝ ꯂꯣꯏꯅ ꯋꯣꯛꯂꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯊꯧꯅꯥ ꯑꯁꯤꯒꯤꯗꯃꯛ ꯃꯅꯥꯁꯨ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯦꯔꯜ ꯁꯤꯒꯔꯠꯁꯟ, ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯤꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯤꯕ ꯌꯥꯒꯅꯤ" ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ "ꯅꯤꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯍꯥꯏꯕ? ꯑꯩ ꯀꯣꯟꯅ ꯋꯥꯈꯜ ꯈꯔ ꯈꯜꯂꯒ ꯍꯥꯏꯔꯛꯑꯒꯦ" ꯍꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯤꯅ ꯈꯨꯗꯣꯞ ꯑꯃ ꯄꯤꯗꯨꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯣꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯒꯨꯝꯕ ꯋꯥꯔꯤꯌꯔꯁꯤ ꯑꯩꯉꯣꯟꯗ ꯊꯕꯛ ꯀꯌꯥ ꯑꯃ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯈꯨꯗꯣꯞꯁꯤ ꯄꯥꯏꯁꯜꯂꯨ, ꯀꯣꯟꯅ ꯌꯥꯟ ꯇꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ" ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯁꯤ ꯃꯅꯥꯏꯁꯤꯡꯁꯤꯒ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯦꯂꯤꯅꯥꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯑꯝꯗꯕꯤ ꯍꯦꯔꯜꯗ ꯊꯩꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯍꯦꯔꯜꯅ ꯐꯥꯗꯨꯅ "ꯅꯪ ꯍꯥꯟꯅ ꯋꯥꯐꯝꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯂꯤꯅꯥꯅ "ꯑꯩꯅ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗꯣꯛꯂꯨꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯥꯎꯇꯥꯛꯁꯤꯡ ꯄꯤꯒꯗꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ "ꯍꯥꯟꯅ ꯋꯥꯐꯝꯁꯤꯡꯁꯤ ꯈꯪꯂꯝꯂꯕꯗꯤ ꯅꯪꯕꯨ ꯁꯛ ꯂꯣꯠꯍꯜꯂꯝꯕꯁꯨ ꯌꯥꯏꯅ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯂꯤꯅꯥꯅ "ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯄꯥꯟꯗꯝꯁꯤ ꯑꯃꯠꯇ ꯐꯪꯂꯔꯣꯏ꯫ ꯀꯣꯟꯁꯇꯦꯟꯇꯤꯅꯣꯄꯜꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯐꯪꯂꯔꯣꯏ꯫ ꯈꯨꯠ ꯍꯥꯡꯗꯨꯅ ꯍꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯤꯡꯊꯧꯗꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯤꯕ ꯌꯥꯔꯒꯅꯤ" ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ "ꯑꯗꯨꯒ ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯃꯍꯥꯔꯥꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯅꯤ" ꯍꯥꯏꯔꯤ꯫ ꯑꯦꯂꯤꯅꯥꯅ "ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯀꯩꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯣꯏ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯦꯀꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯦꯗꯦꯀꯠꯇ ꯆꯥꯔꯖ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯇꯤ ꯑꯁꯤꯗ ꯃꯀꯣꯛ ꯈꯨꯝꯕ ꯃꯤ ꯑꯅꯤ ꯆꯪꯁꯜꯂꯛꯂꯤ꯫ ꯃꯅꯨꯡꯗꯅ ꯅꯤꯡꯊꯧ ꯁ꯭ꯄꯦꯟꯒꯤ ꯃꯃꯥ ꯑꯥꯜꯒꯤꯐꯨꯁꯤ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯀꯣꯛ ꯈꯨꯝꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯐ꯭ꯔꯦꯗꯤꯁꯅ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯄꯦꯟꯕꯨ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯆꯥ ꯎꯖꯕꯗ ꯑꯥꯜꯒꯤꯐꯨꯁꯨ ꯆꯦꯟꯁꯟꯗꯨꯅ ꯀꯣꯟꯖꯔꯤ꯫ ꯑꯗꯨꯒ "ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯥꯛꯂꯤꯕ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯄꯦꯟꯅ "ꯐ꯭ꯔꯦꯗꯤꯁꯄꯨ ꯃꯁꯛ ꯇꯥꯈ꯭ꯔꯦ"꯫ ꯑꯥꯜꯒꯤꯐꯨꯅ "ꯑꯗꯣꯝꯂ ꯐ꯭ꯔꯦꯗꯤꯁ ꯍꯥꯏꯔꯤꯕꯗꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ "ꯃꯥꯅꯤ, ꯑꯩꯅ ꯉꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯕꯨ ꯊꯤꯜꯂꯛꯂꯤꯕꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯈꯜꯂꯒ ꯑꯃꯗꯤ ꯂꯝꯗꯝꯁꯤꯒꯤ ꯈꯜꯂꯒ ꯊꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯥꯜꯒꯤꯐꯨꯅ "ꯃꯁꯤꯒꯤꯗꯃꯛ ꯑꯗꯣꯝꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ "ꯁꯥꯟꯇꯤ ꯄꯥꯝꯃꯤ" ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯣꯛꯑꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗꯁꯨ ꯃꯐꯝꯁꯤꯕꯨ ꯇꯨꯡ ꯍꯜꯂꯛꯇꯨꯅ ꯌꯦꯡꯂꯒ ꯑꯦꯄꯤꯁꯣꯗ 1-2ꯗ ꯌꯥꯎꯈꯤꯕ ꯃꯌꯥꯝꯕꯒ ꯃꯈꯣꯏꯅꯤꯅ ꯑꯍꯥꯟꯕ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯘꯣꯇꯅꯥꯁꯤꯡꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯔꯜꯅ ꯉꯥꯡꯈꯤꯕ, ꯂꯤꯐꯅ ꯉꯥꯡꯈꯤꯕ, ꯀꯅꯨꯠꯅ ꯉꯥꯡꯈꯤꯕ ꯑꯃꯗꯤ ꯍꯦꯀꯣꯟꯅ ꯉꯥꯡꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯅꯥꯀꯣꯡꯗ ꯅꯤꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯌꯥꯝꯕ ꯂꯤꯐꯁꯨ ꯃꯦꯔꯦꯝꯅ ꯄꯤꯔꯝꯕ ꯁꯣꯖꯩ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯥꯁꯥ ꯑꯃ ꯇꯧꯖꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯁꯨ ꯂꯤꯐꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯤꯇꯤꯁꯤ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯖꯍꯥꯖꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯂꯩꯖꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯁꯨ ꯁꯤꯇꯤꯁꯤꯗ ꯁꯨꯝ ꯊꯧꯖꯟꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯤꯖꯟ 2ꯒꯤ ꯑꯔꯣꯏꯕ ꯑꯦꯄꯤꯁꯣꯗ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯁꯤꯖꯟ 3 ꯑꯗꯨ ꯍꯟꯗꯛ 2023 ꯔꯤꯂꯤꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯃꯗꯤ ꯇꯥꯖꯔꯦ꯫ ꯃꯁꯤꯕꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤ ꯈꯨꯗꯣꯜ ꯁꯣꯏꯗꯅ ꯇꯧꯖꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗ ꯅꯣꯜꯂꯨꯛꯄꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫